Hello. Hello, Dachingkhay. Kamdawri, nungaribo. Kanano nangbo number save litaba. Ay channe. Oh, kaya hiningba lagi. Kamdawri, khonjel takidaba, nawana paw takidaba su kuirena tawapane. Aybu nungsidrena. Chatkraba nangna ngasina karigi aigi iwa ipaw khonjel taningliba. Dachingkhayna aingonda waroba sangba leramgani haiba aisu khange adudi. Aduda kaidaraba. Aidi nanga khangdarappadagi aigi arumba wa amata nangi nafamda thamkidabane. Hoi, nangna nupi oirambagi arumba wa thambra haiba ahimba pamlubagine. Ngasi aina asuki mati wariba aisa nungaiba manbra. Dachingkhay aisu asengbado haidi hainingbane adubu matangna matamna isorna aigi asengbado nafamda haibagi matamda pikhitre. Yari isan oidabana wareng lengba nangi wahido aingonda tahanabagi matamdo nasidi aigi famda leitre aibu pamdre nuksidre haina chitkraba nangi thamoidana ngasi aibu mu thembiraganu ngasi phawba ai kanagi mafamdasu lalaktriye lambasu pamde nangi punsibana nangi family na amadi miyamna aibu lana ukini. Dachingkhay nak yam hongame. Hoi, phone tor uba aigi irane. Ay amuk hanna tawraro. Aibu warom nuko. Matamna miyoiba khoise ahumba kya oihale. Nangna ifamdagi mai leiduna khong thangdoke banamito adudagi nangi aigi punsida ahumba oikrabane. Dachingkhay nangi thamoina adu yokravadi nangna aibu singaduna nangi apamba lambida mai pakpa misak amadi oirauko. Ai nangi yumnak sagaida dinba ngamkhidre adugidamak aibu ngakpiyuko.